Japan da hadak lakiba anauba Prime Minister asigi matamda Japan amadi China gi marakta war oikhodori bra haibase question ama kan oirakli marudi hadak lakliba new Prime Minister ase masina lakpadagi Taiwan se yamna nungsina makna Taiwan da attack tawba taraba Taiwan se khopchin gani ka laknarba adu arabati Taiwan mathanta nati khangu Japan aikhoisu soidana yarakani amasung Taiwan gidamakta aikoi lepkhini haikiba wafam asina maram oiraka hojik China amadi Japan ki marakta tension high oikre tension ase chumnagi wagi wa natre hojik khuchukula yausilakle amadi China ki makoi ki Fujian Haichuan kaina makoi ki khwaidagi advance oiraba warship ka lady drone to warship lady missile to warship lady amasung overall khuchukulai purumak use to warship lady masi sing ase hojika warship marini haidi masiga loina atopa naval ship su yauna China ki ni harise Japan ki akoi bata makoi Japan chidi samudrana question na laiba adu ithat amagani pikraba adu thona laikraba mi ngaktani Japan da laise makoi se kayam sathina thona lai hai matamda world war da makoi bu alliance force na ki na kibani aduga makoi ki suicide tawbaki system se suicide attack asida Japan si ki nari bani so adugumba Japan do hojik 2025 Europe asida China na madubu namsin gani aduga nakoi na ikoi ki against Taiwan ga from the wall la I haiduna masi hojing asi question ba patrolling to ba hokre Japan ki makoi ki area manung di changpo na adupu makoi ki sea South China Sea lairi masi ki sea asida hojik China ki makoi ki warship sing se question ra koi chat ra namit ni humni te ki laibni haidi masida test fire to pa ama mas to siam kana to wi aduna hojik Japan tension ni China ki hadaki oirba thabak asida aikoina wam haikibani adupu Taiwan da ikoi chongchenduna war taundare haibusu leiti adubu aikoi ki akoi buta makoina war si puraklaga aikoi bu threaten to bo natradi kaino sini Japan amadi Philippines asom nakanda Taiwan amadi makoi ga align oirise America amdi Europe countries sing asigani aduga China som da Russia kani adupu Russia makoi gi oina fong na lakle haibine tie hojik China mathanta gani G2 country ri chankhrabani USA G2 ni China G2 ni atop country ambaw leiti makoi asina world control to wi haipa dugumba power gi country ani kaktani hai krabani America na su masiwa se admit tawkre aduna hojik China amati Japan gi maraka tension ase yamna kapkhatna kre Japan ki manak yona makoi gi warship chansilakpa harise at any moment kainomo oikiba yai haina phauti am kana hainari China amati Japan ki marakta tension high oirekli se masigi history background amasu leiri Japan ki kalum na hairi se Taiwan ase karam matamda China na rule toram kre masini Japan ki question makoi na hojik makoi ki territory ni haiduna hojik am kan claim tawri se aduga Taiwan ki matang da wa ngang no kain hairi se China na Taiwan se karam matamda rule toram ki history leibeki sini World War II phawda adugi mamang phawda Taiwan ase ithat oidana mathanta leirakpani aduga masida communist China gi rule no phaw changlakidi aduga ngasi makoi ki part ni masi makoi gi oikadabni han yam kanna claim tawrakli se masi oibya bante Japan amukka ongkhatana claim torok ibana Taiwan ase aikoi gi colony oirambani amadi World War II fawda 50 years aikoina control toramisni aduna Taiwan su Japan na mami tare haibasi masi clear takli World War II fawda 50 years makoina kolami China na kolambanate World War II dadi adugi matamdi China su aikoina kolami sini aduga nakoina ngasi hekta makoi bu logni harise aikoi gi history leitrabra aduna Taiwan gi maramda yam chorbo waramdi oirba tare aikoina khalami wadi Taiwan solution bada kana na makoi gi damakta mateng torakani haiduna America na kayam ngaglakani adupu ngasi Japan asi chongthorakle Taiwan ki oina makoina bu hairakle modi 50 years aikoina rule torami aduna hekta masida na khoin jongsila ya kadam na tesini adun ni China na makoi kuchukulai utlurise aduna masigi matang ki chorbo waramdi soidan awareness se masi prediction tawre Taiwan is the main center orega hojik China ga topa country singa Japan ga tawnap tar America soidan tongsilaklani maramdi Japan amdi America ga marakta tayap ni ina duna laikhrabani malti ekhoi the war no koi the war gumbani haiduna aduna hojik tension se high oire Japan China gi oina tension am half kre handaki prime minister Japan gi lakpasina maldi mak harakpani maldi Taiwan ta yengbuti yengselo changbudi changlo aikhoi malta military thajangani aikoi ga sokna halkani amasung aikoi te yauni sini aduna hojik masigi matang se yamna chawpa aruba phom oiri South China somda Philippines su China gi against the oiba Taiwan against oiba Japan ka amuka USA ke manaba USA ke manaba South Korea manaba aduna China gi oirati leibu leite mathanda ga sokna tabni sokdara